ꯑꯩ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯒꯗꯣꯏꯁꯤ ꯁꯔꯨꯛ ꯇꯥꯡꯀꯛ ꯑꯅꯤꯅꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯊꯥꯗ ꯂꯥꯎꯊꯣꯛꯆꯈꯤꯕ ꯐꯧꯕꯣꯛꯆꯥꯎ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯕꯦꯔꯤꯀꯦꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯈꯣꯏ ꯊꯥꯡꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯤ ꯁꯤꯞ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯒꯚꯔꯟꯃꯦꯟꯗ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯄꯤꯈꯤꯕꯅꯤ ꯍꯧꯈꯤꯕ ꯊꯥꯒꯤ ꯇꯥꯡ 30ꯗ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯅ ꯃꯗꯨ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨ ꯉꯝꯈꯤꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯗꯨ ꯇꯛꯁꯤꯟꯅꯔꯒ ꯂꯥꯛꯆꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯄꯣꯖꯤꯇꯤꯕ ꯅꯣꯠ ꯑꯃꯈꯛ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯔꯥꯟ ꯁꯦꯅꯥꯗ ꯅꯍꯥꯟ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩ ꯈꯔ ꯀꯥꯞꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯇꯥꯔꯒꯦꯠ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯕꯦꯔꯤꯀꯦꯠꯁꯤꯅ ꯑꯩꯈꯣꯏꯗ ꯃꯥꯡꯗ ꯎꯍꯜꯂꯀꯥꯟꯗ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖꯁꯤꯡꯗꯨ ꯆꯪꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯥꯡꯗ ꯊꯥꯔꯒ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡꯁꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯁꯤꯟꯖꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯨꯞꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯊꯣꯝꯖꯤꯟꯖꯈꯤꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯧꯕꯣꯛꯆꯥꯎ ꯏꯈꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒ ꯌꯥꯅꯕ ꯑꯃꯈꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯀꯣꯀꯣꯃꯤꯅ ꯄꯥꯝꯖꯔꯤꯕ ꯇꯣꯔꯕꯨꯡꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯠꯇꯕ ꯃꯗꯨꯒꯤ ꯇꯪꯈꯥꯏꯗ ꯂꯩꯕ ꯐꯧꯕꯣꯛꯆꯥꯎ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯀꯪꯕꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯖꯒꯥꯗꯣ ꯑꯗꯨ ꯐꯥꯎꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯑꯃꯈꯛ ꯌꯥꯅꯈꯤꯕ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛꯇꯨꯅ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯧꯅꯅꯕ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯗꯨ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯊꯝꯃꯀꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯐꯥꯎꯕ ꯆꯪꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯨꯞꯅ ꯆꯪꯁꯤꯟꯖꯈꯤꯕꯅꯤ ꯃꯗꯨꯗ ꯉꯔꯥꯡ ꯆꯪꯁꯤꯟꯖꯈꯤꯕꯗꯨꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯀꯣꯀꯣꯃꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤ ꯂꯣꯏꯅ ꯌꯥꯎꯔꯒ ꯃꯥꯡ ꯊꯥꯔ ꯆꯠꯆꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯈꯟꯕꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯈꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯉꯔꯥꯡ ꯂꯥꯛꯄꯤꯈꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯊꯤꯡꯖꯤꯜꯂ ꯊꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯅꯁꯨ ꯃꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯂꯣꯒꯟ ꯃꯌꯥꯝ ꯑꯃ ꯂꯥꯎꯗꯅ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯃꯌꯥꯝ ꯑꯃꯗ ꯂꯥꯎꯗꯅ ꯇꯧꯔ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯖꯔꯤꯕ ꯀꯣꯀꯣꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯦꯡꯖꯤꯟꯕꯤꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯀꯟꯕ ꯐꯣꯔꯁ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯪꯕꯥꯏ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕ ꯉꯝꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯪꯁꯤꯟꯕ ꯉꯝꯖꯈꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯃꯗꯤ ꯄ꯭ꯔꯤꯟꯠꯀꯤ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯕꯗꯒꯤ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯈꯔ ꯁꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯅ ꯉꯔꯥꯡꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯃꯗꯨ ꯂꯩꯉꯥꯛꯅ ꯇꯧꯍꯟꯒꯦ ꯌꯥꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯃꯗු ꯑꯩꯈꯣꯏꯅ ꯌꯥꯅꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯨꯡ 2ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯄꯨꯡ 2:30 3ꯒꯤ ꯃꯃꯥꯡꯗ ꯌꯥꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦ ꯌꯥꯅꯈꯤꯕ ꯄꯣꯠꯇꯨ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯆꯠ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯧꯍꯟꯕ ꯏꯃꯥ ꯃꯌꯥꯝꯁꯤꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯗꯦꯂꯤꯡ ꯇꯦꯛꯇꯤꯛꯁ ꯁꯤꯖꯤꯟꯅꯕ ꯄꯣꯠꯇꯤ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯔꯥꯡ ꯂꯥꯛꯄꯤꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯏꯐꯨꯔꯨꯞ ꯏꯔꯥꯆꯥ ꯈꯨꯗꯤꯡꯃꯛꯅ ꯀꯣꯀꯣꯃꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯣꯔꯦꯜ ꯚꯤꯛꯇꯣꯔꯤ ꯐꯪꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯄꯨꯝꯅꯃꯛ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤꯅ ꯑꯍꯥꯟꯕ ꯁꯔꯨꯛꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯀꯣꯑꯣꯔꯗꯤꯅꯦꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯀꯣꯃꯤꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤ ꯃꯃꯥꯡ ꯍꯧꯈꯤꯕ ꯏꯁꯨ ꯃꯌꯥꯝꯗꯁꯨ ꯆꯪꯁꯤꯟꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯦ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃ ꯀꯟꯅ ꯎꯔꯤ ꯑꯗꯨꯅ
ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯇꯧꯔꯀꯥꯟꯗ ꯇꯧꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯃꯈꯛ ꯑꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯩꯅꯕ ꯍꯨꯟꯅꯕ ꯑꯗꯨꯒ ꯄꯥꯎꯊꯣꯛꯅꯕ ꯈꯣꯡꯆꯦꯞ ꯍꯥꯏꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯁꯤꯖꯤꯟꯅꯕꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯈꯠꯂꯛꯂꯤꯕꯁꯦ ꯃꯩꯇꯩ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯣꯀꯣꯃꯤꯅ ꯊꯝꯖꯔꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯍꯦꯟꯅ ꯃꯆꯣꯏ ꯇꯥꯍꯟꯗꯨꯅ ꯃꯗꯨ ꯇꯥꯍꯟꯅꯅꯕꯒꯤ ꯃꯄꯥꯡꯒꯜ ꯇꯥꯍꯟꯕꯒꯤ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯅꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯣꯀꯣꯃꯤꯅ ꯂꯧꯏ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯏꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯀꯨꯀꯤꯁꯤꯡꯗ ꯂꯥꯟ ꯄꯥꯡꯕꯅꯤ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯆꯪꯕꯅꯤ ꯃꯩꯇꯩ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯠꯊꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯊꯛꯇ ꯁꯦꯠꯇꯨꯅ ꯆꯥꯅꯔꯛꯄ ꯐꯤꯕꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯁꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯏꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯐꯨꯔꯨꯞ ꯏꯔꯩꯕꯥꯛꯀꯤ ꯈꯟꯕꯤꯗꯨꯅ ꯄꯨꯝꯅꯃꯛꯅ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯤꯌꯥꯝꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯤꯚꯤ ꯗꯤꯁꯀꯁꯟꯁꯤꯡꯗ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯀꯣꯀꯣꯃꯤꯕꯨ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯛꯂꯤꯕꯁꯦ ꯀꯣꯀꯣꯃꯤꯅ ꯋꯦꯜꯀꯝ ꯇꯧꯖꯩ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯁꯨ ꯇꯧꯖꯩ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯗꯤꯁꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯣꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤꯃꯁꯨ ꯀꯣꯀꯣꯃꯤꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯣꯀꯣꯃꯤꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯍꯨꯂꯥꯟꯕ ꯆꯤꯟ ꯄꯦꯟꯅꯅꯕ ꯆꯩꯕ ꯑꯗꯨꯒ ꯍꯩꯊꯕ ꯃꯥꯟꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯇꯧꯍꯩꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤ ꯀꯣꯀꯣꯃꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅ ꯂꯧꯖꯗꯦ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯈꯤꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯃꯌꯥꯝꯅ ꯄꯤꯕꯤꯌꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟ ꯃꯅꯨꯡꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯁꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯣꯀꯣꯃꯤꯕꯨ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕ ꯃꯇꯝꯗ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯇꯧꯈꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕ ꯃꯇꯝꯗ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯣꯏꯕ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯇꯧꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯏꯃꯣꯁꯟꯕꯨ ꯁꯥꯟꯅꯕꯤꯒꯅꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯈꯛꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯅꯠꯇꯦ ꯃꯁꯤ ꯃꯀꯣꯛ ꯃꯔꯨ ꯄꯥꯟꯕ ꯃꯔꯥ ꯆꯦꯠꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯅꯤ ꯑꯗꯨꯅ ꯀꯣꯀꯣꯃꯤꯗ ꯊꯥꯖꯕ ꯂꯨꯞ ꯃꯌꯥꯝ ꯑꯃ ꯃꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯛ ꯇꯧꯃꯤꯟꯅꯔꯤ ꯑꯗꯨꯅ ꯑꯄꯨꯟꯕꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯣꯀꯣꯃꯤꯗ ꯇꯥꯛꯄꯒꯤ ꯑꯗꯨꯒ ꯑꯣꯖꯥ ꯁꯥꯕꯒꯤ ꯃꯊꯧꯁꯨ ꯌꯥꯝꯅ ꯃꯗꯨ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯖꯦꯁꯟ ꯄꯤꯕ ꯁꯖꯦꯁꯟ ꯇꯧꯃꯤꯟꯅꯕ ꯃꯗꯨꯃꯗꯤ ꯀꯣꯀꯣꯃꯤꯅꯁꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯣꯀꯣꯃꯤꯅꯁꯨ ꯌꯥꯝꯅ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯋꯦꯜꯀꯝꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯄꯨꯛꯅꯤꯡꯁꯨ ꯊꯧꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯕ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯤꯒꯁꯨ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯗꯤꯛꯇꯦꯠ ꯇꯧꯕ ꯑꯁꯤꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄ ꯁꯤ ꯑꯦꯁ ꯑꯣꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯆꯞ ꯆꯥꯅ ꯈꯜꯂꯝꯒꯅꯤ ꯃꯁꯤ ꯀꯣꯀꯣꯃꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ
खरा कम्प्लेक्स ओइबा तंजा अमा लई मरमदी अखोइदा लेमिनेरिबा सीओसो सिंग असि मागी मागी ओइबा तोंगान तोंगान बा खेनाबा आइडियोलॉजी मयाम अमा लईबना मरम ओदना पुनसिनद्रिंगैगे ममांगदा पुनबा याबगी लंबी अमा सेमहोबा मथौ ताई मदु नत्रगदी अखोइना पुनसिनरबा मतुंगदा हायेम वारेप लौबा मतमदा मदुदा हेना अखोइदा कम्प्लेक्स ओइदना मदुनि हेना नुंगाइतबा तौतौ थोकपुसु याइबा पोसु कोकोमीगी माकेदिगी सजेशन ओइना तमजबनी अरोइबा ओइना लेबाक मियामदा कोकोमीना हाइजनिंगबदी असुक कुइबा मतम मसी लेबाक मियामगिदमक्ता थबक तौजरकलिबा कोकोमीबु लनाइगी खुदोंग साब थीबा मियोई हाइबदी बेस्टेड इंटरेस्टा खरना लौतुनबा मादुना अखोइदा लैतोंदा सरू पांदे हाइबगी मतागुम हाइनिंगबा हाइबा चैनिंगबा चैबा सिनिंगबा इराल सिनबगी थौओंग असे हौजे हौजिक सिनकुकी नार्को टेररिस्टसिंगा अकक्नबा लान सुकनेनिंगै मतम मसिददी असुगुम थौओंग असि तौबिगनु मसी अफबगी खुदम नते हंदक मरक कोकोमीदा तौरगलिबा थौओंग असि अखोई खांगबा ngamsilaktre haiba wafumsu kokomina thamjari अखोई गिसु खांग मंगमगी पंगल अमलै पंगल गी वांगदा सत्खिबा तारगदी अखोई येंगनबा लान थेंगनरिबा कुकी सिंगलान थेंगनबगी मोता अखोई मसेल अमगा अमगा नुंगाइनबा तौतौ थुरकपा याइबा हाइबा पोसी कोकोमीगी माइकेदेगी लेबा मियाम पुमनमक्ता हाइजरी।